Manipur ki akhoi gi hojik lairiba mawong jida idea of Manipur je yokhatlaga thamai je akhoi gi yelhomi singjina punjanara kanda khenaba kaya gi markta diversity kaya gi markta idea of Manipur gi essence na punjanara kanda akhoi gi history je lisang sina lakpane dana masida yelho furup ama gi tomthin nga liba ozana oza gi chindagi akoina hojiki summarized version ama akhoi history and idea of Manipur se si amta thambi yam phajaba question ni prithvi da ko Manipur kumbasi mixed population haibasi yam leibani mixed population hairabadi ekhoina kauthokdaba yadaba ama lei tolerance ko amaga thakana baibse legedabani aduga power sharing se sisu phajana yengadabani aduna ekhoi Manipur haibase adu hantak sidi khara wat para khali thaina di adu tawramdi yango Manipur gi second chief minister si ukhul degini adaga ochara sangna su yam kui na chehi tara hena cm oirami adu maktu idea of Manipur haibadoni ekhoi gi neighbor da Meghalaya si jati ahumni Khasi Garo Jaintia ne bako adu mohoi jati ahumnya khana chene ba sulai leiti karigino haira ena dum phakta ai Shillong de kuine leirami lairik so adu tamlami 6 years adu NEC secretary oin ai chehi mari so leirami mohoi she from 1972 statehood phangde ngasi phawasi CM Nipan leire Nipan duda Marina Khasini Marina Karoni aduman phajana moidi power sharing si laiya bako aduga Sikkim sisu jati ahumni Nepali Lepcha Phutiani Nepali na population yambani na CMD Nepali atum oire adubu Rajya Sabha members se always either Lepcha or Phutia se atum tawbani aidi adum da Manipur su ai introduce topiningi aduga outside country desu Singapore sisu jati ahumni Chinese ni yambani na dum prime minister Chinese oire aduga president di always either Malay or Tamilian oibani hana Malay nupia man oirami president hujik anobo si Tamilian nathana man oire adumai power sharing si phajan tawdabani yango Europe desu mixed population leitabana ti hujik Switzerland se population si moi si ethnic group marini French Dutch Italian Germany neba adu de Iran si suthok thok deba ko adu Iran thokpa leipak su lei adu di good practices haibadare hujik ain haibasingdu aduga practice phajadaba lam su lei Belgium si su ethnic group ahumni Flemish Belgian go aduga Dutch and leiba adu moi su adum hara lei adu tolerance number 1 ni aduga power sharing equal power sharing si am takani khali idi adu di Manipur sisu kari ekhu Switzerland Singapore Meghalaya Sikkim nungain leiba yai kari leiba ya ta adu de ozana hojik habi je equal power sharing balance to ma maintain tawre yango ai Manipur si hoi ekhu CMC mapan oire since 1972 ko first CMD pangan Muhammad Ali Mutin oirami adu mathangda yam so saiza aduga Torendra adu sang leire out of 9 da pangan amma leire ekoi naka ani leire tarukti tambak te gineba aduna ekoi Meghalaya system oirabdi ekoi ching naka singushu CMBBU haibesini Meghalaya system do natraga ekoi na Sikkim bi motel du tawo yai CMC ekoi parents sabna tawrobani na ma tawjasunu adudi BJP president ekoi naga de pifam thoini Sharda Devi na BJP president oire pire na CM oire sidi power sharing athadu lakte bako aduga Sikkim da tawbo kumna Rajya Sabha member su maite oire CM su maite oire sidi chumda bara khali ai ju ai Maharashtra sana chawba ai mabu karishu criticize tobanati mabudi miyamna thagat banina ko ma shegi murubni I have lots of respect for him aduga ain hiding body in principle ge wani in principle da Rajya Sabha membership naga de biga dabani BJP president naga de biga dabani
aduga CMD pirena adum tawrubisuko adurdi power sharing do lakaneba haibati you are as indigenous as I am as indigenous as Maiteni ekoi su sida leibasi chahi tising ani surabaneba ekoi puna lagmina bani parmadagi we are not like other immigrant ekoi di Manipur machaneba 2000 years aduna power sharing se mekhalai model tawshara nara Sikkim model tawshara haibasi eida da haning bani power balance amadi maintain power tawba balance maintain tawgadabani Maitei shina mature community ni na ko mokhoi da khitang magnanimity wakhan chawdu daga lei aduga ekhoi gi chingi awat padushu yang bi batare